ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯦꯟꯗꯂꯨꯝ ꯑꯃꯗꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯅ ꯉꯁꯤ ꯅꯦꯁꯅꯦꯜ ꯍꯦꯟꯗꯂꯨꯝ ꯗꯦ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Commonwealth Games 2022 da gold amadi silver medal fanglakhabi Saiko Mirabai amadi Sorokhaibam Vidyaranina mayum halakpada miyamna harau taramna airport ta okre. Lilong Chingkham Makhada brown sugar sungfam ama thugaiduna malemgi kaithelda lupa crore marifuni thoidom oigataba kg 53 henba brown sugar fagat pangamkhre. Tokna sandoktuna pamdaba thodok thuklakpa thingnaba Manipurda numit mangani gi oina mobile internet service thingzinkhre. Amadi hokhiba pung kunmarida India da nauna COVID-19 positive oiba miyoi lising taranipan chadret kuntranipan thingnakhre miyoi nifuna laikhidre. Poni TV ne sandok chaba pungja asigi Manipuri pau mideng tabir basingbu bidasana taram nokchari pau sandok na pizari. National Handloom Day celebration amadi launching of cluster development program ge Tharam Directorate of Handloom and Textile Government of Manipur na sinduna Palace Compound Laiba City Convention Center da pangthokpage Tharam da lamdam asige miyamna sariba handloom amadi handicrafts ke pothok sing aikhoi ge chawthokchaningai ni haina textile Commerce and Industry ge Minister Nemcha Kipgen na fongdokre. Tharam aduda Minister Nemcha Kipgen Manipur Handloom and Handicrafts Development Corporation Limited KH Ibomcha Nauria Pakhang Lakpa AC ge MLA Soraisam KB na mayai tangbal loduna saruk yakhe. Tharam aduga mari lenana India ge President na piba Padma Shri Awardee ahum M Muktamani Devi Wooden Shoes L Bino Devi Potloi Craft amade K Ibomcha Doll and Toys ta lupa lak amamam pikhe. Chahi lising ani kunmathoi kunithoi gi oina handloom da state awardee ama merit award ani amadi inspiration award ta mioi nipana fanglakhe. Lising ani kunmathoi kunithoi gi handicrafts ta mioi tarukna state award fanglakhe. Merit award ta mioi tarani thoi amadi inspiration award ta mioi tarana fangkhe. Nakal amaromda modernization schemes ki makhada state amadi national handicraft awardee nifu humdoi dasu ikai khumnaba uttuna case award ka loinana memento amadi certificate pikhe. Tharam asiga mari leinana Minister Nemcha Kipgen na hai lamdam asige fee sabi sing chawkhat hananabagidamak lising ani taramanga dagi hauraga chahi khudinge Ministry of Textile Government of India na August 8 asibu National Handloom Day haina palan tawduna lakli. Lising ani taramanga da India ge Prime Minister Narendra Modi na Chennai da ihan hanba oina chief guest oiduna pangthokhe. Ministry of Textile Government of India na lamdam asigi handloom industry bu chawkhatnanaba khongthang kaya lokhatli. Masigi manung channa National Handloom Development Program maming panbayai. Bishnupur District ki Moirangda Craft Handloom Project ama lokhatkre. My Handloom My Pride haiba asina recognition pibiraba Manipur ge handloom amade handicraft singe pothok sing Khudam oina Safi Lanfe, Wangkai Fe, Moirang Fe, Lamdam asige masak nairaba product sing ni haina fongdokhe. National Institute of Design natraga reputed institute again pass out torakpa. Textile designer 24 busho. Textile designer oina sahi ahum hanbani apun ba oina 46,896 and 897 handloom weavers sing project asida sahi ahumda cover tawrigani. State government in another program oina 2018 and 19 state government yan scheme initiate tohi makhatana 2026 and 2027 hawa scheme zakhatini.
Manipurda puthokliba nat ki oiba handloom amadi handicrafts ke polam sing asi malem gi thakta amadi domestic market semduna fanghanaba honaminasi haina Ketrigao AC gi MLA Sek Narul Hashuna fongdokre ngasi nipalak suba National Handloom Day ga mari lenana Weavers Service Center na sinduna porompata laiba center asida pangthokre tawramaduda athoiba mitunglen oikheba Ketrigao AC gi MLA Narul Hashuna makhata na hai lamdamashi gi nat chanabi gi handloom and handicraft ki pothok singda lamdamasi malem gi thakta masak takli masi pak sanna khanghanaba honaba mathautai nat chanabi gi pothok asi atopa lamsingda machine siznaduna mahut sinna bahonarakliba asi laibak thibani aduna lamdamasi gi miyamna shu malem gi thakta pukhatpada achoba thodang lausi haike thawramaduda tongan ba fisabi singda certificate kayasu yenthoke Kuni party के साथ लोग सुने मैंने कोई से इवोल्व करके वाम से कोई ना सुने मैं आए थे मैंने बहुत तो साइड बता रही मार्केटिंग सिंगल साइड बता रही कंपनी exchange of exchange ये सिद्धा वाली सी है वो कांदा मैं खाने सारी का खाना ले उत्सव ले काम शेयर लो कोई के इस मार्केट में ना वो ले लो ऐसी बनारस सारी ऐसे तो मान था वो सी था वो पार्टी की काम वो तो सी मन तो वो हो से कि मसाले इस मार्केट में से है ना तो सी मुखसला तो ना हमारे मापान के सारे वो से अंदर में सारे marketing संगठन self sustainable self help group self sustainable उन्होंने quality job को बेसी इंडिया के उन्होंने 70% contribute to बेसी development industry में July gi tang kunipan degi hoduna August gi tang nipan fauba Birmingham da chathariba Commonwealth Games aduda Manipur degi Saikhom Mirabai Chanu amade Sorokhaivam Bidyarani anina gold medal amade silver medal lawraktuna Manipur da thoklakpada Manipur Weightlifting Association Women's Development and Cultural Foundation Langol Ningthau Laikai amade Manipur gi miyamna makhoibo ngasi Imphal International Airport ta taramna okre Ningsing Bayai Saikhom Mirabai Chanuna Handak Commonwealth Games ke Women's 49 kg weightlifting category da weight punna kg chaniga ama thangatuna gold medal loba ngamlakhibani amade Sorokhaivam Bidyarani na Women's 55 kg weightlifting category da punna weight chaniga ani thangatuna silver medal lawrakhibani Airport miyamna okpagi thoramda Mirabai Chanuna fongdokhibada masana masagi record thugaiduna medal loba ngamlakhiba asi nungaiba fawi amade Birmingham Auditorium da sanaba yengba lakpa India macha mayamna mahakpu pukning thogalakpa aduna mangonda harawbaga loinana pukningda chakpukchaba amade thogatpa fawke haina fongdokhe weightlifting के दें कमीशन में वालिकान की ममांग दा हौजे कोई Commonwealth Games की ममांग दा कोई मनपुर लेब मैं खुदमको कोकनों खुरमजरी नुआई सूमायन मेडल लौरगा लापदा अखोई हंतक की हेन नुआब पोए है आदसु कॉम्पिटिशन तब अखोई ऑडियंस इंडियन लाप है बर्मिंगम से इंडियन मोना अखोद चीयर अप तौवे लोनमक टीवी उरमगनी खले सपोर्ट पी फंगे अखोद नुआब पोखी परफॉर्मेंस फजना तौवे खाली हाँ 2018 दाइना इसागी रेकॉर्ड अदु तौजगी अदो हंतक की जो इसा की रेकॉर्ड थुगारगा रेकॉर्ड हाँ 48 kg दा ओइबने अदो हुजिन 49 kg सिदा इसा की रेकॉर्ड अदुम तौवे यामना नुंगाई सुमाइना ओकपिरमबसे अखोइगिदी हेना नुंगाइबा नुमितने ना हाइजनिंग Nakal Amaramda Sorokhaivam Bidyarani na haikibada Commonwealth Games asigidama makhoi asi tha amagi mamangdagi Birmingham da train tawduna lakhibani loinana lakadawriba Olympic ki damaksu training kanna tawri haike कोई weightlifting के दें कमीशन में वालिकान की ममांग दा हौजे कोई Commonwealth Games की ममांग दा कोई Birmingham UK दा कोई था में ममांग कोई चलगा गेम तौर ले कोई इंडिया के कोई मंगा खले चिमिरा ने नुपा हुममगा
adura khoi 2024 or Paris Olympic ki khoi adura haudoine ba habdi 24 bang manung da khoi trial tawdoni da adugi December da Olympic ki trial sida ai pra wakhan pajana thadaraga pajana sanaraga Olympic chu yaw phangna ba World Championship Asian Games wali loina ya doi Akaknaba pau ama fangbadagi ngarang ahing nongyai matung pung taranaga nithoi taba matamda lilong chingkham makhada brown sugar sungfam ama thugai khre malemgi kaithelda lupa crore marifu nithoi rom oigadaba kg yankhai mari henba brown sugar fagat pangam khre lilong police narcotics and affairs of border NAV amadi commandant N Nimaina luching duna nipan suba ARV gi apunba kangbu amana lilong chingkham makha lekai da leiba leikidraba MD Salaudin gi loina be chahi nifumapan surabi MMBB yumda thomjin duna thiba humbagi thabak chathake maduda irong umang dage yumkhaibam Basir Ahmad ki chahi taramapan khakta ngairiba machanupa yumkhaibam Mustafa na brown sugar sungduna leirambadage fagatke brown sugar sungbada sizinaramba polam singsu police na laukhatke makha taba wahang pahong chathanabagi damakta faraba Mustafa Lilong police station da thamkhre National Highway to Tidim Lambige Fogap Chow Ikai Awang Lekaida Ngarang Nungtil Ikoven ama mai thakiba thodok amage matangda SP Bishnupurna Pirakpa report ke matung inna pamdaba thodok thoklakpa yabana maram oiraga Manipur ge mafam pumnamakta mobile data service ta athingba leiragani haina ngarang numidang athingbada Manipur lengak ke Special Secretary Home H Gyan Prakrasna order ama thokre athingba si temporary suspension of telecom services public emergency or public safety rules lisingane Taret ki rule 2 gi makhada thambani hairi lamdam asida leiriba miyamna tangdu leitana leibada akaiba pirakpa yabagi chingnaba leibadage thamliba athingba asi numit mangani chanagani amadi athingba asigi mayokta kanagumbana thabak tawraklabadi mari lenaba logi matung ina chairak fangani hairi Bishnupur amadi Churachandpur district singda mathang sitna ngarang August Taruk ki numidang wairam pung taruk tage amade numidang pung tara dagi hauraga tha ani CRPC ki section 144 subsection 2 gi makhada mioi manga natraga manga dagi hena punba amade mi sokpa yaba khutsu khulai paibada athingba thamjin khre Bishnupur ge district magistrate Laurembam Bikram amade Churachandpur ge district magistrate Sarat Chandra Arojuna tongan tongan na thokpa order ge matung inna Bishnupur amade Churachandpur ge mafam singda law and order da akaiba pirakpa yaba pamdaba thodok sing thoklakpa yabagi fibam leibadage athingba asi thamjinbani haire hiramama hektaga mari leinana kanagumbana wakat mifam wakat khongjang natraga miyam pungadaba lining laisol harau kumhaige thabak tharam sing pangthokningba leiragasu mangjongnana district magistrate singdagi ayaba logadabani haina Bishnupur amade Churachandpur singgi district magistrate singna khanghalakle Manipur gi wangmadagi changsilakpa mitop singna lamdam asigi masing yamjadaba yelho furop singda achobo chaitheng ama piriba asidagi kannanaba haiduna iho khongjang kaya ama lisang sitna changsil lakpagi saruk ama oina Manipur gi mahiroi lop taruk amsu ems desam MSF KSA amadi suk amasung atai tongan tongan ba lop kayana Manipur da NRC taunanaba dabi tauriba adu maram chai khanbiduna Manipur lengakna handak pangthokhiba taranithoi suba Manipur Legislative Assembly gi anishuba mifamda NRC chana hananaba taksingani amade Manipur State Population Commission linkhatlagani haina warep laukhiba adugidamak mahiroi lup tarukna thagatpa phongdorakli loinana Manipur da yelhongai dagi leroklaba yelho furup sing kananaba matamga chanaba thausil kaya mathau tabana lengakna State Population Commission su chayol amage manungda lingnanaba thabak paikhatpa hongnanaba su mahiroi lup taruki president singna khudiyek piduna tharorpa cherol amana taksilakli Forest Department ka khutsam naduna kongba maru laifam ikomgi akoibada lamtu sengdokpaga loinana uhai pambi sing thajinduna Green Manipur ge campaign sangsin baleptre ngasisu kongba maru laifam ge sarukta sinam ising thembi iseka yumnam khunauda natana Sports Association kongba maru sak khundrak pam kendra youth organization khukyo
na kongba maru laifamlen apunba semgat lupka khutsamnaduna June July amadi August thada nong tarakpa matam ayambada laifam asige akoibada leiriba ahangba sing sengdoktuna ohei sing paksanna thajinduna lakli u thabagi thoramadуда luwangcha ningthemjau kongba maru laifamlenna laifam asibu historical monument ekki manung chalhanduna asengba mafam amani haibadu khangnanaba honabada mangjin thana pukhatpiyu haiba mari leinaba government ki loisang amadi CM ge pukning chingsilakle Kanglei Peoples Against Narcotics and Psychotropic Substances Kanglei Panasna lamdam asidagi mayai kaba chinjak marufangna muthatuna iramdam asibu masa mawufana tinjang kaijang daba khunai ama ohinaba pandamda lepalaitana hodaduna lakliba asigi saruk ama oina Thobal District Council ge sanglenda mayai kaba chinjak kamari leinaba aranba lambida chatluraba mioi ahum masa masana tauruba asoiba aranba sing khanglakpadagi masagi maral yajaduna amadi asoiba kaya adu chumthoknanaba changjarakuna wakhal taminakre changjarakhiba mioi ahum asi makhatana fataba thabaksing asida Chenaraklabadi Kanglei Panas amadi lebak miyamna laurakpa warepta masa masana yana laujaba haina khuyeksu pinakhe loinana Kanglei Panasna mayai kaba chinjaki mayokta changsilliba khongjang asibu masak khangbiduna asoiba kaya taukhrabasu chumthok minnabage tanja lawinakhiba asumna lekai khudingda leiriba mayai kaba chinjak sizinaba amadi lalonba sing thokpiraktuna iramdam asibu kalhaubana saruk yaminanaba phongdokhe Paugi Marathon natin babay Pony TV na makhal mathel gi thoram sing sanduk-tuna miyam gi seba tawjari masida hena mai pak na bagi damma Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyu Hena mai pak channel ama oina bagi damma Pony TV ki contact number 9362511104 da contact tawbiro Makhadu Bernatraga email asida miyamna suggestion pibirak na bahajari miyam ki suggestion bu khawramna ngaijari Break matungda makhataba pau piziri Federal Students Organization Kanglei Park Fesokna Manipur da leiriba school sing maroina Herbert Comet Messi amadi extra age school sing da chatuna yengsinbada school singi fibam fana leiramba amadi kharadana fibam chadana leiramba thingnarakhe haire Changangai da leiba Herbert School da ka amada mahiroi chaurakna marifurom leiba thingnakhe adubu thoidokba khudong chadaba oihaude haire Comet School dana ka amada mahiroi maudra leiramkhe haire amade Changangai da leiba Messi da ka amada mahiroi humfutara rom leiduna academic atmosphere ningthina leiba thingnarakhe haire adubu ghari awang leikai da leiba extra age school da ka amada Mahiroi Chamagatara rom leiduna yam chinna famhawi haire maramasina education department na kamada mahiroi maudrage mathakta thamduna mahiroi singda awaba piriba school sing asida meeting changbinanaba fesokna thadorakba cherolamana pukning chingsilakli Lakadauriba humfutara manga suba Independence Day ga mari leinana amade Kakching Kaithel Lulana thanana bage pandamda Kakching Bazaar Business Welfare Association na Kakching ge MLA M Rameshwar Kakching Municipal Council Kakching DC District Police Kakching Fire Service amade Forest Department ka pudna khutsamnaduna Kakching Police Station mapadagi Kakching Kaithel fauba Sit Sengbagi Thoramama ngasi pangthokre Thoramadagi matangda Kakching Bazaar Business Welfare Association ge President Nongmaitim Sanatombana Kakching ase Manipur gi anishuba khwaidagi chawba town ni hainaribani adubu hiram kayada sotharaga leiraba asida lengakna hena miding changbinanaba apel tokhe
अखोइना ngasi social service तौजरिबसी कक्चिंग बाजार से लू नाना थम्बगी पांदमनी अदुगा लोइना ना लाकदोरिबा 15 अगस्त का मरी लेननसु अखोइगी कक्चिंग असे यामना लू नानबा म ओइननबगी दमकता अखोइ ngasi social service असी पांगथोकचबनी अखोइगी कक्चिंग असे येंगबदा मणिपुरगी मनुंगदा सेकेल टाउन ने हारिबनी अदुबो गवर्नमेंट की साइड की मियेंगसी खरा चंगबीबा वाटपगुम तोई यारिबा मखैदी गवर्नमेंट की साइड की सु अखोइ कक्चिंग से खरा मियेंग चंगनिंगी बाजार बिजनेस वेलफेयर एसोसिएशन की माइकेदगी गवर्नमेंट खरा दोसु सेंबिरकने हाइबगी आशा थम्बगा लोइनना अखोइ ngasi asi सोशल सर्विस asi माइ पांगना पांगथोकमिनसी हाइबसी वापमजी थमजरगा आई मतंगसिदा All Tribal Student Union Manipur Atsumna Thadorakpa Cherol Amana Atsumgi Executive Amade Senior Luching Basing Yauna Ansam Amade KSO GHQ ge Member Singa Loinana ADC Bill ge Matangda Chayanariba Asi Khananaba Consultative Meeting Ama Tribal CSO Singi Luching Basinga Punna Hayeng Senapati Dalaiba Tahamjam Headquarter da Pangthok Lagani Haire Maram asina tribal gi luchingba sing amadi organization singna hariba meeting asi soidana yaubirana ba akanba pautak pirakle nakal amaromda tangkhul katamnau saklonna thadorakpa cherol amana tampaki loop amana atsumgi office logi wangmada thonglon silaba thodok asi laibak thibani amadi tribal gi issue asi namthananaba honabani haire maram asina thodok aduda chenariba mioi sing adugi mathakta action lokhananaba taksilakle amade uniform setuna peaceful khongchat chathakiba mahiroi singda khut tharakhiba police sing adugi thawong adubusu yaningdaba phongdorakle Union Health Ministry gi data gi matung inna India da hokiba pung kunmari asida nauna COVID-19 positive oiba mioi lising taranipan chatret kuntra nipan thingnakre mioi lising taranipan chamnga ga yankhai nipan na laina asidage fagatke amade mioi nifuna laikidre masiga tharaga hauzik fawda laichet asina maram oiraga laikidaba mege masing punna lakh manga lising kuntaruk chatrukka marifu mapan oikibaga loinana hauzik India da covid na naduna laiba mege masingna lakh ama lising kuntraga mari chamapanga kuntra humdoi oiri positivity rate na chada manga dasmik suino ani oikhe amasung fagatpagi changna chada maudra nipan dasmik manga suino oikhe health ministry gi matung ina hauzik fawda laina asidagi ngakthokna ba laibak asigi oina crore chaniga taruk hena covid vaccine kapthokre hari thang ta haibasi sports ama oibata natana lamdam asigi thaksi kasi thogolon masak takliba masana amani haina apunba manipur huel lalong lob AMHLL na phongdokre lob asina sinduna ibudau thongju lakpa laipungda pangthokiba huel lalong numit amade lob asige taruk suba mapokumon thoram amada Manipur University of Culture ge Vice Chancellor Dr. Paunam Gunindro AMHLL ge President Okram Manglem Mitai State Kala Award Putham Mange Thangta and Cultural Research Academy ge President Professor Laurembam Joy Kumar Amadi Advocate M Korauhanba Luwangna Sarugyake AMHLL ge President Okram Manglem na hai Manipur ge Thangi Mayada British officer manga Kangla Utra Mamangda manga kaptuna hatke Madugi damak thangta muthananaba British na kanna honake Fogna thang Oraiba yakide adugumba fibam aduda thangi haisingba mangtharake adubu maidingu churachange matamdege thangtabu yokhananaba honarakpaduna hauzikte tamnariba lairiki syllabus ta hapa hore ngasidi thangtagi championship kaya pangthokpada Manipurna makok thongduna tar lakli lisingani tarataruk ki Augusta Oza Singh tanaduna apunba Manipur huel lalong lopsemke lamdam asigi masana ama oiriba thangta dasu association ama khak oidaba masina maram oiraga karamba association da mateng pangadage haiba khangdabana thangta da laigaki meeting yam watli haina phongdoke matam mamada Manipur si thangta lamda sim kanpan maudrama ta Manipur wada birisna lana ya ulangna ka thangta si wan muthanana ba kanna to ulam tha tari ma kan na moi kanglau ka samangda moi angu wo tha manga tuwa na pia da hanen bai matuni na biris manga li mai ba
मालूम भी था कि पृथ्वी ही मन वही चंपल लाखों से मणिपुर वही माँ हिमन करते कब्जा कंगला उदा कंगल हाथ के अदू मत हम नहीं था ही मतलब कोई नहीं छिदरो मतुंग दा इसे जवाब में मौज दाम दो अलेदा सीसी हाई स्कूल दा निंतों के आसान महाराज ना ऐजी मिटे की निंतम बदुम्बा येलोंगे की बंबा अखरों रमत निंतम पांडे कोनी मालूम ना खांगा से स्कूल दा हम तो भैया देना सजा लाने कमेरी बा खांगा से लोकतना तो कुछ योखले मही मैम ही वन तम दे बुया दे कन हम लोग भी खजान की फोंग दे के आम फोंग वाला मारना मन की खिलाएगा इन को कुछ हम छाड़ना मन बुनी बो आम खानदान दे बना All Manipur Body Builders Association Ambagi Lamjing Makhada Kakching District Body Builders Association KD BBA na Sinduna Anirak Suba Mr. Kakching District Body Building and Fitness Competition Lisingani Kunithoy Ngarang Library and Information Center Kakching ge Mipun Sangda Pangthokre Ngarang Pangthokiba Changdamnaba Aduda KSS Gunadhor President KD BBA N. Ratan President Amba Amasung IBBF ki Organization Secretary Hana Minister Oiramba Hauzikna Senior Citizen Forum Kakchinge President Oiriba Nongmaithem Nimai Amasung K. Ranjit MLA Sugunu AC Dr. Y. Radhashyam MLA Hyanglam AC Amadi Mayanglambam Rameshwar MLA Kakching AC Sarugyake Senior Open Category da Muscle Factory ki KSS Nirashna Senior Mr. Kakching Sangai Fitness Center gi and Romartna First Runner Up Amasung DJ Gym and Fitness Center gi KH Sangit Mitaina Second Runner Up Takre Junior Open Category da Muscle Factory gi White Jupiter na Junior Mr. Kakching Iron Gym Kakching gi M Olenjit na First Runner Up Amasung Sedo Gym Hyanglam gi Sachinananda Lemapukpam na Second Runner Up Take Men's Fitness Physique Open Category da DJ Gym and Fitness Center na N. Freddy na Ahanba Sangai Fitness Center gi N. Paras na Anisuba Amasung Iron Gym gi M. Olenjit na Ahum Subatake Loisilakpada Maroi Bapau Mukhana Lamdam asigi handloom amadi handicrafts ke pothok sing aikhoigi chakthok sanigai ni haina Minister Nemcha Kyugena ngasi National Handloom Day thoramda phongdokre Commonwealth Games lisingani kunithoi da gold amadi silver medal phanglakhrabi Saikho Mirabai amadi Sorokhaivam Bidyarani na mayumda halakpada miyamna harau tayamna airport okre Lilong Chingkham Makhada Brown Sugar Sungfam Mama Thugaiduna Malemgi Kaithel Lupa Crore Marifuni Thoirom Oigadaba KG Yankai Mari Henba Brown Sugar Fagat Pangamkre Tokna Sandoktuna Pamdaba Thodok Thoklakpa Tingnanaba Manipur da Numit Manganigi Oina Mobile Internet Service Tingzankre Amade Haukiba Pung Kunmarida India da Nauna COVID-19 positive oiba mioi lising tarani panga chatre kuntrani pan thengnakre mioi nifuna laikhidre Poni TV na sandok chaba pungja sige Manipur Pau meeting tabir basingbu kanan bayathang nijari pinabiresi